Asigumlaba misak ama hairiba misak asi Titanic luppa matamda yu yamna Thakmanbadage sihaudaba asigumlaba camera ama hairiba camera asi miyoibagi firol singbu phauduna uba ngamba asina singlaba interesting random facts sing ngasigi episode asida mutang thamjage fact number 1 da lobirasi China gi Jiangsu province da lohongba amada borgi mamaduna khanglaki madudi kaina oiribi nupi edo chahi kungi mamangna mangkhrabi mahak net pokchabi magi machanupini masi borgi mama asina matokramna khanglakibano haibada mahaki chahi kungi mamangda mangkhrabi machanupi dugi makhutta pokpadagi leraklaba dakpham bart mark ama leikhi mama haibesidi mamani aduna mahakni ihananba kaina dugi makhutta mahaki chahi kungi mamangda mangkhrabi machanupi dugi makhutta leramba mark aduga chapmaruba mark adu hek uba matamda nupi asina kaina dugi mama mapada hangki madudi kaina oiribi nupi macha si nakhoina hek pokjaba biological child la maduda kaina gi mama mapaduna khumlakhi madudi kaina oiribi nupi macha adu makhoina hek pokjaba machanupi natte ngasidagi chahi kungi mamangda nupi macha si makhoina lambi mapal amada kaptuna leramba thengnakhibani madugi matungda nupi macha siba makhoina yoklakhibani madudagi borgi mama aduna kaina oigidori nupi macha adu mahakna het pokjaba machanupi makni khanglakpudagi hikna kapki matang asida wari asida mayamna susoidana khangningamgani madudi boredasu nupi asigi machanupa aduga kaina oigidori bi adusu mahakna pokjabi mabuk thoki hek machanupi aduna lohongba du cancel toramlagadra natragana makha tana dum honglamgadra tasengbadi lohongba du da karisu akaiba lekhide lohongba du makha tana dum hongki masida borasigi mama sina chahi kungi mamangda mahakna het pokjabi machanupi ase mangkraba matungda mahakna atopa nupa macha ma adopt toguna yoktuna hinglakhi aduna lohonggadoriba bor kaina ani ase biological oina machil manang thokte aduna masigi lohongba se karisu akaiba leitana makha tana hongki maraksida mayamdagi mitaksarake Norway hairiba lebak ase chahi amada tha taruk mammi tha taruk ngali fawa hainaribani masigi mathakta lebak asida chingsingna loina kuisinduna lebam pham chingdati nungsagi mangal amuka hena phangloi doribani aduna Norway gi southern thangba sarukta Jukan kauba maikai mari makta chingtana loina kuisinba sahar macha amalai hairiba masigi sahar macha ase wangla ba chingchingna maikai mari da loina kuisin kibana chahi amada supna tangi masida tha taruk khaktamak nungsagi mangal uba phangi aduga ningtham thagi matam lakpa matamdana tha taruk amana nungsagi mangal sungphang phangdaba aduna masigi Jukan hariba mafam asida chahi chupa nungsagi mangal phangnabagi damakta chingi chingmai amada 17 square meter pakpa computer na monitor toba achoba mirror ahum install toduna thammi masigi mirror ahum masi remote nasu control toba yai aduna wind amasung solar energy na power toduna program toraga masigi mirror asina atiyada numitna chatpa maikai khudimakta koilai leituna adjust toroduna madudagi nungsagi mangal reflect toroklaga chingi karakta leriba sahar aduda nungsagi mangal yohonba ngammi masigi achoba mirror ahum asina 600 square meter pakpa sahar adugi mafam pungan ngalanduna thamba ngammi fact number 3 da masida uriba camera si malemda khwaidagi illegal oiba camera ni haibada haiman bathokloi masigi camera sigi maming Sony Handycam CCD TRV kawi masi Sony na 1998 ta launch tokiba camera ni masi supna tangi camera amanatana masina x-ray machine amagumna mathau dawi masigi camera sigi model kharada Sony night shot camcorder kauba mod ama yawi masigi feature asigi matengna infrared system gi matong inna numidang gi matam singda light ingan ngandrabasu recording sing tawba yai adubu khwaidagi ngakningai oiribadi masigi feature ase ayuk nungthilgi matamda sizinaba matamda amuba amadi amamba firol sing setpa miyoi sing recording tawba matamda makhoi sing adugi video du chawrakna phi thongdana namba video ga chapmanakhi maramdi infrared na phi singbu irai laina phauduna mi singi skin phauba irai laina yoba ngammi aduna mi kharana masigi feature asibu lana sizinaba horakhi aduna public ki privacy concern gi damakta yenglaga launch tokraba matungda Sony na masigi camera makhal asigi 7 lakh henba unit sing market gi lokthokpagi mathau takhi fact number 4 da som gi mobile phone singi battery pung kya chatpage Chinese startup company Betavol technology hairiba sina supna khaktagi coin gi size am khaktamak chawba aduga masidagi sunglep leptana charge sungtau tonadana chahi yankhai power pithokpa ngamgadaba nuclear battery ama unveil tawkhre masida nickel 63 radioactive isotope diamond semiconductor ga pair toraga radioactive decay sing electricity da onthokpani
ꯃꯁꯤꯒꯤ ꯃꯦꯊꯗ ꯑꯁꯤꯕꯨ ꯕꯦꯇꯥ ꯚꯣꯜꯇꯦꯛ ꯏꯅꯔꯖꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯁꯤꯒꯤ ꯕꯦꯇꯔꯤ ꯑꯁꯤꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯣꯏꯕ ꯔꯦꯗꯤꯌꯦꯁꯟꯁꯤꯡꯁꯨ ꯊꯥꯗꯣꯛꯂꯣꯏ ꯑꯗꯨꯒ ꯃꯁꯤ ꯅꯣꯟ ꯐ꯭ꯂꯦꯃꯦꯕꯜ ꯑꯃꯁꯨꯡ ꯅꯣꯟ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚꯁꯨ ꯑꯣꯏꯒꯅꯤ ꯁꯨꯞꯅ ꯈꯛꯇꯒꯤ ꯀꯣꯏꯟꯒꯤ ꯁꯥꯏꯖ ꯑꯃꯈꯛꯇꯃꯛ ꯆꯥꯎꯕꯅ ꯃꯁꯤ ꯄꯣꯔꯇꯦꯕꯜ ꯑꯣꯏꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯏꯔꯥꯏ ꯂꯥꯏꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯗ ꯗ꯭ꯔꯣꯟꯁꯤꯡꯗ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜꯒꯤ ꯍꯤꯔꯝꯁꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯗꯤꯞ ꯁꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯅ ꯃꯁꯤꯅ ꯆꯥꯔꯖ ꯇꯧꯅꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯁꯥꯡꯂꯕ ꯆꯍꯤ 50 ꯄꯋꯥꯔ ꯑꯗꯨꯝ ꯄꯤꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯐꯦꯛ ꯅꯝꯕꯔ 5ꯇ ꯇꯥꯏꯇꯥꯅꯤꯛ ꯃꯨꯚꯤꯒꯤ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤꯕꯨꯗꯤ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯔꯝꯕ ꯌꯥꯔꯦ ꯃꯁꯤꯗ ꯇꯥꯏꯇꯥꯅꯤꯛ ꯂꯨꯞꯄ ꯍꯧꯔꯛꯄꯗ ꯔꯣꯁꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯇꯁꯦꯡꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯂꯩ ꯃꯁꯤꯒꯤ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯔꯜꯁ ꯖꯣꯒꯤꯟ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯇꯥꯏꯇꯥꯅꯤꯛꯇ ꯌꯥꯎꯕ ꯆꯦꯐ ꯑꯃꯅꯤ ꯑꯗꯨꯅ ꯇꯥꯏꯇꯥꯅꯤꯛꯅ ꯑꯥꯏꯁꯕꯔꯒꯇ ꯊꯦꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯇꯥꯏꯇꯥꯅꯤꯛ ꯑꯁꯤ ꯂꯨꯞꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯋꯤꯃꯦꯟꯁ ꯑꯃꯁꯨꯡ ꯆꯤꯜꯗ꯭ꯔꯦꯟꯁꯤꯡ ꯂꯥꯏꯐ ꯕꯣꯠꯇ ꯇꯣꯡꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨꯒ ꯂꯥꯏꯐ ꯕꯣꯠꯇ ꯇꯣꯡꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯣꯏꯅꯕ ꯕ꯭ꯔꯦꯗꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ ꯑꯗꯨꯅ ꯇꯥꯏꯇꯥꯅꯤꯛꯇ ꯇꯣꯡꯂꯤꯕ ꯃꯤ 1,500,000 ꯃꯨꯛꯇꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯥꯏꯐ ꯕꯣꯠ ꯌꯥꯎꯗꯕꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯖꯔꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯈꯤ ꯇꯥꯏꯇꯥꯅꯤꯛꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈ꯭ꯔꯕꯁꯨ ꯃꯗꯨꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯁꯄꯣꯔꯠ ꯑꯣꯏꯅꯕ ꯃꯍꯥꯛꯅ ꯇꯦꯕꯜ ꯆꯤꯌꯔ ꯑꯃꯁꯨꯡ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯁꯤꯡ ꯏꯁꯤꯡꯗꯁꯨ ꯂꯪꯊꯈꯤ ꯃꯗꯨꯗꯒꯤ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯥꯝꯂꯕ ꯌꯨꯁꯤꯡ ꯊꯛꯄ ꯍꯧꯈꯤ ꯍꯥꯏꯕꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤꯅ सिरमदाई मतमदा यूसिंग पेन थक्सखी महाके पॉकेट फाउबा यू बोतल हापतुना मधु थकलदुना महाकना मियोइसिंग हेल्प तोबसु लेपखिदे अदुगा काइना थंगदा टाइटैनिक तंखाइदा तेक्लदुना लुप होरप मतमदा पैसेंजर अतेगुमना अटलांटिक ओशन गी इंख्रब इसिंग अदुदा महाकसु चोंथा हौवी अदुना टाइटैनिक न लुपख्रब मतुंगदा इसिंग मथक्ता लेहुबा मियोइसिंग अटलांटिक ओशन गी -2 डिग्री इंग इसिंग अदुदा अयाम्बना मिनिट 15 कुनगी मतुंगदा लोइना सिखिरमनी अदुबा चार्ल्स जोगिन हाइरिबा मिसक असिदि महाकना असुकी मतिक अल्कोहोल यामना थक्किबना अल्कोहोल न मरम ओइरदुना महाकि बॉडी टेम्परेचर वार्म ओइना थंबा ngamखि अदुना महाकना इंख्रबा इसिंग अदुदा पुंग 3 मुक सर्वाइव तौदुना हिंबा ngamखि मदुगी मथंगी अंगनबा अयुक्ता आरएमएस कार्पेथिया कौबा जहाज अमा लाक्तुना टाइटैनिक लुपदा सर्वाइव तौबा मियोइसिंग रेस्क्यू तौबा ngamखि अदुना रेस्क्यू तौखिबा मियोइ मयामसिंग अदुगी मरक्ता चार्ल्स जोगिन हाइरिबा मिसक असिसु अमने वीडियो से नुंगाइबिबा तारगदि लाइक शेयर अमसुंग कमेंट तौबियु मखा तारपा इंटरेस्टिंग फैक्ट्स गिदमक्ता अमेजिंग फैक्ट मणिपुर यूट्यूब चैनल को सोम मयम सब्सक्राइब तौबिरमु।